Christian amagi mathou hariba asigi maramda aina ngasi tentang nangangjarake ahanbada ishoda patna tausi shagada lebi paisho yam thagasare aikoi Christian oikraba amagi waroiba thaudang asi karino habsigi maramda aina tentang nangangjaradauri nahana bor pibiu tareba khudingdasu bor pibiu Prabhu Yesu ni kuramjare amen. Masida 2 Timothy 2:19 da hai. Nevertheless, the foundation of God standeth sure. Ishogi adumoinama ishogi yumfamdi sungsoi soidana leptuna lay having this seal masigi sum masin namladana the Lord knoweth them that are his. Ishona magi oiba mising adu khangi haidi ishona magi mi kanano habje mana khangi. Let everyone that name the name of Christ depart from iniquity. Aduga Prabhugi Christagi ming lau kraba thon kraba khuding makna pap tagi thatu u hai masida achnaw sai koina khangada bse maroina aina haijaning bse aroibagi let everyone that name the name of Christ aikoi Prabhu Jesu Christ thajaduna laiming lau kraba aikoi khuding makse koi Christian oirabane Christian oiba aikoi khuding makna kari tawgadage haibada Paul na sida harise pap tagi thatu u hai pap haibdi masinthi bangangba laimuti kuramba atopa ishor kuramba imai pana haiba indaba mi furanba kalakba mi hoba yengthiba napan goiba thabaksin samna haibada ishorgi while yathaksin thugaibagi thabaksin ase masi thadu u haibane sinausa masi kanagi mapana ngamgani Prabhu Yesu Christagi mapana aikoina hana Prabhu khangdinge mamangda haidiba phattaba thabaksin ase papki thabaksin ase bek thanda thawrame adubu aikoina Prabhu Jesu Christa ase thajaduna loksanba matamda aikoi Christian oikraba aikoina haidiba aikoina Christa oidinge mamangda taramba papki oiba thabak mayam ase masi aikoina thadokadabani masi thadokpa haibsu nang aigi pangana nate Prabhu Jesu na pibiba pangal Prabhu Jesu na pibiba thaujan adugi mapana punama se thadokpa ngamgani sinausa aikoi Christian haraga Prabhu da thajar haiga tayang panda misina taunariba phattaba kudingma papki thabak kudingma isogi wahina yadaba kudingma che aikoina tawduna leiba taragadi aikoi asengma Christian nate Christian haibse tayang panda leiba mising asidagi tongangadabani aikoina isor khangdingida hana taroma phattaba thabaksing atu loina aikoina thadokpa matam adu oire maramdi Prabhu na lakbaje asukimati isinaus nakhre aduna kanaguma Christian isinaus nadi akoi sumnatangi Prabhu da thajaraga akoi saraga salagani haina koina khanba lai madu aranbani Prabhu da thajabagi mapana aikoida anau punsi mahingam aikoina hingadabani sida Isaiah 24 gi 5 ta mo hai Malam Prithvi ase masida khundariba mising masigi manungda khundariba mising aduna molale hai Prithvi molaliba se kananano masil kananano masida khundariba misina kari tawbadagi molalno hai masida because they have transgressed the laws makoina isogi while ya thangsing atu isogi ain sing atu makoina thugai khari hai ekoi yengsi and changed the ordinance isogi thau masi taw haiba ya thangpi budo makoina hongdokhre broken the everlasting covenant lombanai whatever ba ado thugai khre ishorna Abraham laimuti lalamba jati maraktagi Abraham kokthoga lombanai ba everlasting covenant da sesembane ado mahaki covenant asidde kedoba nangna aina na khogi ishor ogini nangna aikhogi mi ogini aduga aina ishorna haibe khuduma ase induna satkani habse masin everlasting covenant neba madu thugai khre haibidi aikoi ishona haiba bible da haiba singa do khoina indaba matamda pap sing thobam matamda aikhoina everlasting law banai deba kamamen whatever ba se thugai ba sinausin Prithvi je karon molan ha masid laiba misina isogi waina ta thugai ba atin thugai ba bidi Prithvi da laiba misina aseng ba isoi pa isor Prabhu Yesu Christ kunumba gi mata kuramningba lai kurumba saitana injanduna saitangi makhada leiba lai kurumba atopa dharma gi mayam leisilakpa punama se masina
ꯀꯩꯗꯧꯏ ꯍꯥꯏꯕꯗ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯃꯣꯜꯍꯟꯕꯅꯦꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯊꯨꯡꯍꯜꯂꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯃꯣꯜꯍꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯏ ꯃꯨꯔꯇꯤ ꯈꯨꯔꯨꯝꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯔꯦꯝꯕꯗ ꯄꯟꯕ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯉꯥꯛꯇꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯁꯃꯥꯖꯁꯤꯗ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯃꯤ ꯍꯥꯠꯄ ꯃꯤ ꯇꯨꯝꯃꯤꯌ ꯂꯥꯟꯅꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡꯁꯤꯡ ꯌꯦꯡꯕ ꯑꯁꯤꯒꯨꯝꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯌꯥꯝ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯣꯜꯍꯟꯕꯅꯦꯕ ꯅꯋꯥꯒꯤ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯜꯍꯜꯂꯤꯁꯦ ꯀꯩꯅꯣ ꯃꯈꯣꯏꯅ ꯇꯧꯕ ꯄꯥꯞꯁꯤꯡ ꯑꯗꯨꯅꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯨꯃꯥꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯋꯥꯌꯦꯟ ꯊꯨꯒꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯃꯣꯜꯍꯟꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯃꯣꯜꯍꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯒꯨꯝꯁꯦꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯣꯜꯍꯟꯕꯗ ꯌꯥꯎꯒꯗꯕ ꯃꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯁꯦꯡꯗꯣꯛꯄ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯁꯥꯖꯠ ꯎꯠꯇꯨꯅ ꯄ꯭ꯔꯚꯨꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯝꯆꯠ ꯁꯥꯖꯠꯇꯨ ꯎꯠꯇꯨꯅ ꯃꯤꯌꯥꯝꯗ ꯇꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯕꯥꯏꯕꯜꯗ ꯏꯁꯣꯔꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯑꯁꯦ ꯆꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯂꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯖꯩ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯍꯥꯛꯅ ꯄꯥꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ